Hello mayam good evening kamai taunarige fana guira matung video se thangasari ngasi video se karino haibada akoi jum manakta lai puja gi pendulum sai adugi opening gi video se oidoini adu reveal cut tawdori aduni chimina si kamai to ba khubojano handagi sidi ha handagi yam bhajai joy ma durga level cutting go udrimi mayam tin kina akoi maning khwai maning de lai hore hadi manung sangi moine spirit se ina voice record doi tawra ba copyright sa gadra ina ana voice record doi tawre anga ani sanari yam nungaina gana jhilik milik balloon naida adunya ba ai fana goina video se thangaludra bani ga gina habada ai mobile sisu jarudre aduna sembadi kuire ado camera sisu phajadana leiba du siengba ngaiba ani hajiki thangajare ahamba oine lai puja gi da thangalage haina aduna mobile sembadi kuire aduga video se thanganinga leitawda lai puja se gi hourage haina mahalaya ida hourage na khalli ado namhodre tan namhodre aduga so aduna hani ngasi deidi handak se gi hourage na houraba